mayambu ahan maktada ikok nonna taramna ukjari ekhone ngasisu amuk pur kalakchadi ekhone thajarak porida Minoktuna Kouri-7 suba tangka ngasiga 7 suba tangka asidana wari asina kadi ba haningliba kadi oiriba haibado mayam punamagna wari sitaraga mukhaminarasi hojik tabirasi ekhone thajarak porida Minoktuna Kouri-7 suba tangka singlemba thubina laktabadagi magi number aduda phone to sille adabu mana phone to bumatamdadi thubi gi number adudi adamu obleramki phone obleki badagi singlemba kedorobu jana haduna wakal kayam khalae ngaktang di mahak thubi lakini haduna ngairga leki phana kuina ngaibani minute 10 kun pungkhai ma khare hena thubi lakini haduna adum ngairga lebani adu phawbada thubi di singlemba gi manakta lakpa kawba lekide singlemba amuka sahanna thubi gi number duda phone to sille adu phawbada thubi gi number dudi adum op leire phana kuina thubi gi number op leiraba aduga singlemba gi manakta su thubi na laktraba matam asida singlemba singnaba kaya amadi phawdaba natte adubu ngasi gi nabul asida ai mabu unakani haduna numidang maram gi matam phawba singlemba na thubi bu ngaiki adubu thubi di magi manaktadi amukhana lakidre singlemba wakhan nungaita ningba kaina bayumda lakke yumjarba matamdasu thubi gi number da singlemba na phone tawsille adu phawbada thubi gi number di adum op leiri mahak numidangi matamado ngakta phawbu tuminna leitana leiba ngamanatte chak chaba matamdasu mamana chak chasilaw hadana kawrbasu singlemba chak chaba yade numidang ado lari khara pari khanjaramani adubu thubina lakidaba amadi magi number aduna obleki ba kayadagi jiglembadi nungaitaba kaya am henkiduna mahak chak chapsi yakide aduga lari supaki banatte chak chadrabadi mama khoina kari ki chadribna haduna hanglakani khanba kaya aduna jiglemba chakradi chai adubu yamna chaki badanatte chak cha tolbu matungda magi kada mu tumina lae aduga larik amu yengi larik tadi magi wakhalse ichang changu yadre thubi gi wakal tani adum khaliba kadi maram gi damak mana phone off tori bano aduga aino na sihaba matamda mana lakri basi kadi gino asigi wakal sini jinglem bana dum khallaga leriba ngaktang leragadi mama changlae aduga jinglem bada mama na haire ibungo nang heng chakadabane ngasidi kharenga na tumo jinglem basu tamna komme hoi ima ai laringa tang paramane aduga tumlage asumna hairamlaga mamasu adum thokre aduga jinglembadi phambangna ba wakal namada adum leiri jinglembana jingnariba mana hena waribana atay mata natte thobina laktribase mabu phatarunga tholaba jala natraga mabu atopunu pana senkraba jala haibagi wakal chidane jinglembana tumba yadriba adubu karama matamda mahak tumtakibana haiba khangdre ngasidi nong alakle nong hek ngalakbaga jinglembba thubigi number da su amukka phone tawsille adu phawbada thubigi number di adum op leiri jinglembba nong alakku matam phawbada thubigi number op leibadagi mahaki wakhalda jingnaba nungaitabadi asum hele asomdana magi chakadabgi damak mamana lusilla haduna jinglembra tatana haire aduba jinglembadi saninga phawdre thubiga maga unaningmani wari sananingmani adubu unabasu phangdaba magi number op lekiba kayaduda jinglemba matha saba hele hojikti upai leita jinglemba mapalam na sanabagi damak thorokle yumdagi thorokba gari tolingi manungda su mahak aroiba ina muktangdi thubigi number da phone tawgaduna tawbane adu phawbada magi number dudi adum op leiri facebook pailambra pungkya da online le magaduna jinglemna mugyengi adu su ngarang ayuktabudi thoibi online lerame adubu hojik phawbudi mahak online da lakte singlemba handakti magi masada choningo phorokle mana khalle nangna phone of thamba ngamlaga aini karigi nangwanda phone tawdabudi ngamloi nangna khallibado aisu khange aiga unaba tanba aiga wari sanaba tanbigdam nangna phone of thambane aiga nakta laktabane phare aisu ngasi aba numittagi nangonda kari mata hairoi phone tawroi
ꯃꯦꯁꯦꯖ ꯊꯥꯔꯣꯏ ꯅꯪꯒꯤ ꯅꯝꯕꯔ ꯐꯥꯎꯕ ꯑꯩꯅ ꯀꯛꯀꯅꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗꯤ ꯃꯍꯥꯛꯅ ꯀꯛꯄꯗꯤ ꯉꯝꯈꯤꯗꯦ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯇꯃꯛ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕꯅꯤ ꯅꯤꯡꯕ ꯀꯥꯏꯅ ꯀꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯆꯤꯡꯂꯦꯝꯕ ꯃꯄꯥꯟ ꯂꯝ ꯌꯧꯈ꯭ꯔꯦ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯕꯗ ꯑꯦꯛꯖꯥꯝꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯈꯤꯕꯅ ꯆꯤꯡꯂꯦꯝꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯈꯤ ꯊꯣꯏꯕꯤꯗꯁꯨ ꯐꯣꯟ ꯇꯧꯈꯤꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯉꯁꯤꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯗꯣ ꯍꯌꯦꯡꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛꯀꯁꯨ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨ ꯐꯥꯎꯕꯗ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯞ ꯂꯩꯔꯦ ꯆꯤꯡꯂꯦꯝꯕ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯄꯨꯅꯤꯡꯗꯕꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯈꯟꯈꯤ ꯋꯥꯔꯧꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯆꯤꯡꯂꯦꯝꯕ ꯑꯦꯛꯖꯥꯝ ꯊꯥꯈꯤ ꯋꯥꯈꯟꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯗꯨꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯕꯁꯟꯇ ꯔꯣꯃꯤꯌꯣ ꯄꯨꯟꯅ ꯄꯨꯟꯈꯤ ꯑꯦꯛꯖꯥꯝꯒꯤ ꯃꯔꯝꯗꯁꯨ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯁꯟꯇꯅ ꯆꯤꯡꯂꯦꯝꯕꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯆꯤꯡꯂꯦꯝꯕꯁꯨ ꯐꯖꯅ ꯈꯨꯝꯃꯦ ꯑꯦꯛꯖꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯚꯦꯀꯦꯟꯁꯤ ꯋꯥꯠꯄꯅꯤꯅ ꯈꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯦ ꯑꯍꯥꯟꯕ ꯊꯥꯕꯅꯤ ꯃꯊꯪꯗꯕꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯃꯇꯝꯗꯨꯗ ꯕꯁꯟꯇꯅ ꯑꯃ ꯍꯪꯉꯦ ꯑꯗꯣ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯗꯗꯤ ꯊꯣꯏꯕꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯋꯤꯁ ꯄꯤꯔꯛꯇꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯅꯤ ꯆꯤꯡꯂꯦꯝꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯦ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯔꯣꯃꯤꯌꯣꯅ ꯑꯃ ꯍꯪꯉꯦ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯒꯤ ꯋꯥ ꯄꯟꯕꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯑꯩꯒ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦꯗ ꯕꯁꯟꯇꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯅꯨꯡꯗꯅ ꯋꯥꯈꯜ ꯑꯃ ꯇꯧꯕꯖꯥꯠꯅꯤ ꯋꯥ ꯉꯥꯡꯕꯗ ꯃꯆꯤꯟ ꯃꯌꯥ ꯊꯣꯠꯂꯕ ꯀꯤꯖꯅꯧꯗꯅ ꯉꯥꯡꯕ ꯅꯨꯄꯤꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯁꯦ ꯁꯛꯂꯣꯟ ꯑꯃꯅꯤ ꯔꯣꯃꯤꯌꯣꯅ ꯍꯪꯉꯦ ꯅꯠꯇꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯪꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯔꯤꯕꯁꯦ ꯅꯠꯇꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯕꯨ ꯂꯩꯔꯝꯕ꯭ꯔꯥꯕ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯀꯗꯕ ꯅꯣꯡꯃꯇ ꯉꯥꯏꯔꯕ ꯀꯥꯟꯗꯅꯦ ꯑꯩꯒ ꯃꯥꯒ ꯎꯅꯁꯤ ꯍꯥꯏꯗꯨꯅꯗꯤ ꯃꯇꯝ ꯊꯥꯅꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜ ꯑꯗꯣ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ ꯃꯥ ꯂꯥꯛꯇ꯭ꯔꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯟꯕꯅꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯅ ꯐꯣꯟ ꯑꯣꯐ ꯇꯧꯕꯗꯨꯅ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯤ ꯑꯗꯨꯝ ꯑꯣꯐ ꯊꯝꯂꯦ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅ ꯃꯥꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯒꯗꯕꯅꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯊꯥꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯣꯠꯂꯤꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯄꯦꯟꯗꯦ ꯐꯦꯁꯕꯨꯛ ꯄꯥꯏꯗꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯆꯤꯡꯅꯕꯗꯤ ꯐꯥꯎꯋꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯁꯟꯇꯅ ꯑꯃ ꯈꯨꯝꯃꯦ ꯑꯩꯁꯨ ꯑꯗꯨ ꯃꯥꯜꯂꯦ ꯃꯇꯝ ꯀꯨꯏꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯅ ꯑꯣꯐ ꯊꯝꯈꯤꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯗ ꯁꯣꯏꯗꯅ ꯆꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯅꯣꯡꯃꯇꯪ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯥ ꯃꯥꯒꯤ ꯂꯝꯗꯨꯗ ꯑꯩꯈꯣꯏ ꯌꯧꯔꯨꯁꯤꯔꯥꯕ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯆꯠꯂꯨꯒꯨꯝꯁꯤ ꯏꯇꯥꯎ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯎꯅꯕ ꯇꯜꯂꯦ ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯟ ꯑꯣꯐ ꯊꯝꯂꯤꯕꯗꯣ ꯃꯥꯅ ꯑꯩꯕꯨ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯎꯅꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ ꯈꯔ ꯍꯦꯜꯂꯕꯅꯤ ꯏꯇꯥꯎ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯇꯁꯦꯡꯅꯃꯛ ꯆꯨꯝꯕꯖꯥꯠꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯐꯖꯅ ꯈꯪꯗꯕ ꯅꯨꯄꯤꯗ ꯅꯨꯡꯁꯤꯔꯨꯅꯨ ꯉꯥꯎꯔꯨꯅꯨ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯎꯔꯨꯕꯗ ꯑꯩ ꯃꯉꯣꯟꯗ ꯉꯥꯎꯈꯤ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯨꯞꯈꯤ ꯉꯥꯎꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ
ꯄꯩꯁꯥ ꯐꯪꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕ ꯇꯨꯃꯤꯟꯅ ꯅꯣꯟꯊꯈꯤ ꯔꯣꯃꯤꯌꯣꯅ ꯃꯈꯨꯝꯃꯦ ꯑꯗꯨꯅ ꯏꯇꯥꯎ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯍꯥꯏꯅꯗ꯭ꯔꯥ ꯑꯌꯨꯛꯀꯤ ꯅꯣꯡꯍꯧ ꯑꯂꯨꯒꯤ ꯃꯊꯦꯜ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯆꯨꯝꯕꯅꯦ ꯅꯨꯄꯤꯅ ꯉꯝꯗꯕꯁꯦ ꯀꯩꯁꯨꯝ ꯂꯩꯇꯕꯅꯦ ꯃꯈꯣꯏꯗꯤ ꯁꯛꯂꯣꯟ ꯌꯥꯝꯅ ꯄꯨꯕꯅꯦ ꯋꯥꯛꯆꯤꯡ ꯊꯥꯗ ꯅꯣꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯗꯕ ꯇꯥꯔꯕꯗꯤ ꯃꯥꯡꯉꯦ ꯍꯥꯏꯅꯗ꯭ꯔꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯝꯕ ꯅꯠꯇꯦ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯊꯦꯡꯅꯕꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯂꯝꯗ꯭ꯔꯥ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯛꯆꯤꯡ ꯊꯥꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯌꯨꯛꯇ ꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯒꯨꯝꯕꯅꯦ ꯑꯌꯨꯛꯇ ꯃꯪꯕ ꯅꯣꯡꯗꯤ ꯇꯥꯅꯤ ꯇꯥꯔꯣꯏ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯅꯪꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯑꯌꯨꯛꯇ ꯅꯣꯡꯍꯧ ꯂꯥꯛꯄꯗ ꯕꯇꯜ ꯑꯃ ꯄꯥꯏꯔꯒ ꯌꯥꯕ ꯆꯠꯂꯨꯕꯅꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯨꯔꯨꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯏꯇꯥꯎ ꯉꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯏꯉꯥ ꯊꯥꯗ ꯆꯨꯕ ꯅꯣꯡꯗꯣ ꯑꯗꯨꯝ ꯉꯥꯏꯌꯣ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯃꯇꯝ ꯆꯥꯗꯅ ꯆꯨꯕ ꯅꯣꯡꯗꯤ ꯄꯥꯝꯁꯨ ꯄꯥꯝꯂꯨꯅꯨ ꯀꯨꯏꯅ ꯆꯠꯂꯣꯏ ꯄꯨꯡꯇꯣꯜꯒꯨꯝꯕ ꯍꯩꯁꯤꯡꯗ ꯍꯩꯔꯣꯟ ꯄꯥꯟꯕ ꯃꯇꯝꯗ ꯃꯍꯥꯎ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯃꯤꯅꯁꯨ ꯍꯥꯏꯅꯩ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯀꯨꯏꯒꯟꯗꯦ ꯑꯗꯨꯒ ꯑꯣꯏꯁꯨ ꯑꯣꯏꯒꯟꯗꯦ ꯑꯗꯨꯅꯅꯤ ꯏꯇꯥꯎ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯪꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯏꯇꯥꯎ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯈꯣꯏꯗꯤ ꯄꯣꯠꯆꯩ ꯀꯌꯥꯝ ꯍꯨꯔꯥꯟꯖꯔꯕꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯐꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯏꯇꯥꯎ ꯑꯩꯒꯤ ꯁꯥꯏꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯅꯪ ꯀꯣꯏꯔꯒꯦꯔꯥ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯣꯡꯊꯣꯔꯛꯑꯦ ꯕꯁꯟꯇꯅ ꯑꯃꯨꯛ ꯔꯣꯃꯤꯌꯣꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯍꯩꯃꯥ ꯀꯩꯅꯣ ꯏꯇꯥꯎꯅ ꯑꯃꯨꯛ ꯉꯥꯎꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯅ ꯅꯉꯣꯟꯗ ꯀꯣꯏꯌꯣ ꯍꯥꯏꯔꯤꯕꯅꯣ ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯒꯤ ꯁꯥꯏꯗꯣ ꯌꯥꯝꯅ ꯁꯦꯡꯂꯤꯕꯅꯦ ꯑꯩꯒ ꯃꯥꯒ ꯈꯪꯅꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ ꯏꯇꯥꯎ ꯌꯥꯝꯅ ꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯦ ꯕꯁꯟꯇꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦ ꯏꯇꯥꯎ ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯀꯔꯟ ꯇꯥꯕꯤꯗꯣ ꯑꯗꯨꯝ ꯇꯥꯒꯅꯨ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅꯃꯛ ꯊꯤꯗꯕ ꯌꯥꯗꯕꯅꯦ ꯆꯤꯡꯂꯦꯝꯕ ꯅꯪꯗꯤ ꯇꯥꯔꯝꯈꯤꯔꯣꯏ ꯅꯍꯥꯟ ꯑꯃꯨꯛ ꯔꯣꯃꯤꯌꯣꯒ ꯑꯩꯒ ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥ ꯁꯤꯟꯗꯣꯛꯅꯕ ꯆꯠꯂꯨꯕꯅꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯔꯥ ꯂꯥꯜ ꯑꯃꯅꯦ ꯖꯂꯥ ꯃꯦꯂꯥꯝ ꯊꯣꯛꯂꯕꯅꯦ ꯀꯔꯤꯅꯣꯒꯤ ꯑꯩꯁꯦ ꯔꯣꯃꯤꯌꯣ ꯄꯨꯔꯨꯕꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡꯗ ꯂꯩꯔꯕꯅꯦ ꯆꯤꯡꯂꯦꯝꯕꯅ ꯍꯪꯉꯦ ꯑꯦ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯕꯁꯟꯇꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯇꯝꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯔꯣꯃꯤꯌꯣ ꯑꯃꯨꯛ ꯇꯝꯃꯨꯗꯅ ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯣ ꯔꯣꯃꯤꯌꯣꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠꯇꯨꯅ ꯈꯨꯝꯃꯦ ꯑꯁ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯕ ꯏꯇꯥꯎ ꯅꯨꯃꯤꯠꯇꯣ ꯑꯁꯤꯅꯤ ꯕꯁꯟꯇꯒ ꯃꯈꯣꯏ ꯁꯥꯏꯒꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯅꯦ ꯑꯩꯁꯨ ꯈꯔ ꯂꯥꯞꯅ ꯃꯈꯣꯏ ꯊꯣꯔꯛꯄꯗꯣ ꯉꯥꯏꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯏꯊꯟꯇ ꯐꯝꯃꯒ ꯂꯩꯕꯅꯤꯅ ꯀꯔꯤ ꯇꯧꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯗ ꯃꯈꯣꯏ ꯁꯥꯏꯗꯨꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯌꯦꯟ ꯈꯔ ꯂꯣꯏꯔꯤꯌꯦ ꯑꯗꯨꯗ ꯑꯩꯁꯨ ꯌꯦꯡꯀꯣꯟꯗꯒꯤ ꯌꯦꯟ ꯑꯃ ꯇꯞꯅ ꯁꯠꯂꯨꯕꯅꯦ ꯑꯗꯨꯗ ꯌꯦꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯃꯥꯗꯣ ꯁꯪꯒꯣꯏꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯝꯕꯖꯥꯠꯅꯦ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯄꯣꯏ ꯈꯪꯕꯣꯏ ꯑꯣ ꯔꯣꯃꯤꯌꯣꯅꯦ ꯍꯥꯏꯅ ꯈꯨꯝꯂꯨꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯃꯃꯥꯗꯣ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯦ ꯑꯣ ꯌꯥꯝꯅ ꯄꯨꯒꯅꯣ ꯑꯃꯗꯃꯛ ꯄꯨꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯦ ꯈꯪꯗꯦ ꯏꯇꯥꯎ ꯔꯣꯃꯤꯌꯣ ꯍꯥꯏꯕ ꯃꯤꯡꯁꯦ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯈꯔ ꯀꯤꯅꯕ꯭ꯔꯥ ꯄꯣꯄꯨꯂꯔ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯇꯝ ꯑꯃꯗ ꯇꯞꯇꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯀꯤꯅꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯖꯥꯠꯅꯦ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯨꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯦ ꯕꯁꯟꯇꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯀꯤꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯏꯈꯣꯏꯒꯤ ꯄꯣꯠꯆꯩ ꯀꯌꯥꯝ ꯁꯨꯔꯕꯅꯣ ꯌꯦꯡꯉꯣ ꯅꯪꯅ ꯍꯣꯔꯤꯕ ꯃꯥꯡꯍꯜꯂꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯄꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯥꯄꯣꯟ ꯀꯣꯜꯒꯦꯠ ꯃꯁꯤꯡ ꯈꯪꯗꯅꯅꯤ ꯅꯪꯅ ꯍꯨꯔꯤꯕ ꯌꯦꯟꯁꯨ ꯌꯦꯅꯥꯎ ꯑꯣꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯟꯕꯤ ꯑꯗꯨ ꯃꯥꯡꯂꯕꯅꯦ ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯀꯤꯕ ꯇꯥꯕꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯁꯥꯏꯅ ꯃꯃꯥꯗ ꯄꯨꯟꯅ ꯍꯥꯏꯕꯗꯒꯤꯅꯦ ꯅꯪꯕꯨ ꯀꯤꯔꯤꯕꯗꯣ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯄꯣꯠꯆꯩ ꯍꯨꯗꯅ ꯑꯗꯨꯒ ꯅꯪ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯂꯩꯆꯥꯛ ꯊꯥꯕꯗꯧꯅ ꯊꯥꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯄꯦꯜꯂꯦꯕ ꯕꯁꯟꯇꯒꯤ ꯋꯥꯗꯣ ꯇꯥꯕꯗ
Romeo na makume. Yari itaw. Ay matungdagidi amuk hana torora. Ado nakoy sai koy gi nganu ha kambi ma lebedo. Adum tangdi aroy bana amuk tanga. Ay lawgya ba. Adugu yare. Asum na hairakpada. Singlembadi phanakana nungairam tabane. Adubu Romeo gi wai singado taba matamda. Ma kanna kanna haun hono nol e. Mataw asumna makoy masen ngaktangdi not glerame. Asum maleringa matam sidani. Singlembagi phone aduda. Message sama laki. Message to lakpadagi kanagi message na haduna singlembana yenge. Adubu message to he ubagadi singlemba tasena mangakpani. Asumna message harakani habase mahak thajaba ngamkide. Mayambo aroybada amukana khurumjari. Mathanga tangkakta kali tholaga ba habada mayam puna ngaminarasi.